ngase phongkiba tungan manipuri siphongsing amasung thokiba thawdo wathoksingdagi maroibi ipausing myamna thamjagi ahanbada khoyelan pawsidi gi lokusaraga manipur gi lalhobagi puari da ahanboina khwaidagi liraba lahulup amaga peace agreement gi khuyek pinakre peace agreement asi manipur amasung india lenga gi marakta tripartite talk sathanaba khuyek pinakhibani peace agreement khuyek pinakhiba lahulup asigi designated camp oigani haripa mapam amada thamkhiba khusukhulai sing photo agency adungai kumja english ngamaga samapanga nifuga taret ki august taraga mari amasum taraga manga gi lonaba ahingda british ki makuttigi amukhana ningtama phangkhiba manipurna september kunga mathoi english ngamaga samapanga nifuga mapanda india lenga ka tawna khiba merger agreement adu annexation ni haibaga loinana manipur october taraga ma english ngamaga samapanga nifuga mapandagi leba asigi saruk ama oirakkhibagi mayokta ningtam lan chatharkhiba manipur gi khwaidigi liraba underground organization singi manungda ama oiriba lal haurup amagi lusingba miut singa sinungthil delhi da ministry of home affairs MHA amasung manipur lenga ki miut singa gi marakta peace agreement ama khuyek pinakre haidi agency gi paunu haibada manipur gi lal haubagi puari da anauba lama ama oihawragadaba asi ngasi khuyek pinakhiba peace agreement asigi makha tarakpada lahulup asiga manipur amasum india lenga ki marakta manipur gi ningtambagi matang yaunai tripartite talk sathagani hairi nakalahungi mihut sina ngasi khuyek pinakhiba asigi matang union home minister amit shah na maki social media platform da phongdokhibu wafam singi manungda ngasi gi thawdo asima prime minister narendra modi na leba asigi awang pokki na singi tungi yefunabagi damang hiram kudimakta Saukhat hananaba yanglakliba mi yengi manungsana singthane oiraba mai pakpa amanaki loinana manipur gi lahulup asina leba asigi democracy gi lengak lon gi khongsata sangchilakpa busu taramna oi hairaduna makhoi gi khongsat asi mai pakpa oirasano masum ingtapa madi saukhatpagi lambi da lakpa oirasana ki mamang thakta khulai paidun lan horiba manipur gi lahulup singi manungdagi sing the best of furup kharagi lahulup singasu ahanmada Assam Rifles ka masel gi marakta khut thana da suspension of operation su ge ya ba thamba horaki ba loina manipur amasum india laingak yaukshinduna manipur gi singi mafam sin da base to bol hulup kun ge manga ga su ge ya ba thamnar glibani masigi matta laiba asigi awang nong poklam dam da lerakhi ba lalhau gi irang loisin handuna sakhut mai kai romda purakna bagi dam hauki ba kumja english ngani ga taraga mari dagi awang nong pokki tungan state sing da lerakhi ba lahulup singa india lenga ka gi marakta tuan yan sirol sing khuyek pi na khiba lekhrabani awang nong pokki lahulup singi manungda ama oiriba nagaland gi underground organization NSN IM gi su hauju power india lenga ka nakalani gi marakta aroibu woris na mapurakani haibigi panamda wari sanabigi thabak leptana satharaklebani ngasi nungthil manipur gi oina ihan hana peace agreement new delhi da khuyek pi na khiba sida state amasum union lenga ki maikai digi karam bo official sing saruk yakhibagi amasum lahulup adugi maikai degina kana na saruk yakhibagi haibadugi matangda official oiba report sing phangmangam kidrabasu ministry of home affairs ki mot sinba makok thongba official singna saruk yakhi hairi manipur gi oina ahan bathoki ba thawdo osib state asigi tungan furup singna saruk yadu ngasi numidang maira khatpa yauna bombla na singba thaduna taram ona khianisu pawsida makhatana su palakli atop pawmana Kuki militant singna Meitei da atamna satharakpa lan leptri phobala maning amasum sunu siphai da nomai kapselakpadigi handuna kuthonakre sel gi demand toromana ha ani sakhangna singna pharaga makhongna nomai na kaplamle me ahum negi kuki furupna konsinba singi apikpa kanglup singna kusamna duna manipur gi separate administration pigadabni haibigi demand tawduna yellow furup oiriba Meitei da atamna onsinduna satharakliba tamthiraba lan Kampina belaita pada ki ngasi fawa leptana satharakhi bagi manungsana ngasi numidang pung nipan ga minit yang khairam tarak pada Bisnupur district ki Moirang police station ki manungsan ba fobala maning amasum sunu siphai gi Meitei khul sina kuki militant sina yam labat nongmai maru sing kapsilak tun attack torokre pau sina haibada kuki militant sing aduna Meitei khul ani sigi yum sing tamna kapsilak ki nongmai maru sing masing samarom oigani Yamla banamai maru sing asi kuki militant sing apaba makal gi nomai sing sejinaduna kul ani sigi maning oirapna laidiba sing fai kuki kul da saba makoi gi bunker sing dagi kapsla ki banai ahan mada makoi na nomai round khara kapsin ba hawra khara basu kul sing asi bungang lakhi bu kunja sing kut an kide kuki militant sing gi mai ke digi nomai maru ke yamna kaplak pagi haiduna yengduna laki
अदुबु मखोइना लेप्तना कापसिलकपदगी खुल ngakliba khunjasingi maikedigisu nongmai round khara kaptuna nakalani gi marakta khutonaki adumenama thaudo asigi pautabdagi mafam adu state amasum central forcing gi personal sing sangsilakpadagi nakalani gi marakta khuthoknaramba adu lepki haidi thaudo asi thoktringai gi mamang nungthil gi pung mari rom tarakpadasu moirang ps gi manung saliba thinungai khul gi maning thangba sarukta leiba singlomdagi kuki militant singna khul asi tamna nongmai maru khara su kapsilaki haidi Kuki militant singna Meitei khul tamna nongmai kapsilaki badana mapangal kalaba bom amasu kapsilak tuna fukhainki amarom dangasi ayuk pung mapan ga makhairom tarakpada fogauk saw ikai police station gi manung salibu kuki khulamada mapangal kalaba bom ama pokhai krahidi bom asi pokhai khibegi ahobo mokol anakpada leiba miyam na tapa phonaki loinana bom asi kuki militant singna Meitei gi khul sing tamna kapna na phonarakpada soibedigi pokhai boiram gani thajanri amaram nang asinu midang pung mapalom tarak pada sukuki militant singna tera khongsang bi Meitei khul tamna mongat kuki khulgi nungmai maru tararong kapsilak rehadi makhone nungmai kapsilaki ba khul asida Susampur district ki manung sanbani aduga tera khongsang bi Meitei khul asina moirang ps ki jurisdiction manung sanbani hari ngasi ki tungan ba pungpham singna thokri ba nungmai kapna ba masum bom pokhai bi thakdok singa sida asu apan yawbagi paudi official oina phangma ngamkhidre hansu pau sita palakli Amaramdana selgi demand toramanaha ani sakangdabasingna faraga makhongna nongmaina kaplamle wangoi ps ki jurisdiction manung saliba samurok mayalekaida leiba brilliance public school da lahulup amagi ming sejinaduna selgi demand toramanaha ani sakangdaba kulai paibisna fadana pukraba matungda makhoi ani gi faiganda nongmai maru amamam kapsilaga waraklamne hadi thagdo singa sinungtil pung amaga minute taraga mangaram tarakpada hiang thang mamangi naran konjin gi lakola mara thokibane Sakangdaba singna nongmai maru amamam kapsin duna waraklam laba na hasinga duri sangayumpam serapur makhalekai digi aribam Shakir Khan say kunga matu apokpa MD Nazir Khan amadi sangayumpam play pokpidigi fudre mayum akram say kunga mari apokpa MD mahizudini makhoi ani gi oi thangmu phaiganda nongmai maru amamam kapsilamadagi jenims ta pukatuna lekanaki thaudo osigi pauna haibada fudre mayum akramna KCP की मिंग सेजनदुना samurok mayalekaida lebi school sida sel gi demand tarokibani mano demand tarokliba senpham adungasi pigdabani haina lawbo lakhibada masakhangdaba miyai singna mag amasum Shakir Khan bu school sigi manaktagi fadna pukraba matungda naran konjil gi lawpham asida nongmaina mafaigana kaptuna waraklamani thagdo sigi matangna police na phongdorakpada akram hairibana asi matam khragi mamangnasu bom langsinbagi thagdokta senarambagi farga jail thamluraba miyoini makhoi ani gi matakta wangoi police na case man lokhatuna thijin ba hore hari amarom nana mirel sangsing na kuki ga sibak sangsing jenims ta kunga taruk rims ta kunga ni panam sum Susampur da nifulairi me ahum nagi Manipur da thulak kiba kanglok masel gi tam thira ba lan gi tungan ba thagdok sing da kuki phurup na konsin ba apik ba kanglok sing yauna phurup asigi laikhidraba miyoi sing ga haksang maudraga mari Jawaharlal Nehru Institute of Medical Science Jenims Regional Institute of Medical Science RIMS amasum Susampur District Hospital la leidi haina lan asigi matana Supreme Court of India na sem kiba Justice Gita Mittal na lusingba Justice ahongi committee na mamang thagi kunga mathoi de apex court asida pikat kiba report amada phongdorakre report asigi matungina Jenims ki middle sing na haksang kunga taruk RIMS ta kunga nipan amasum District Hospital Susampur haksang nifulairi hari amaramda hauzu phawda leptri ba lan asigi manungda laikhidre haina report torokraba kuki furma konsinba miyoi singa apunba masingna samaga humdraga mangane haksang singa sigi manungda samaga humfuga mapandi maming matha khangdok pangamle aduga haksang marfuga mathoigina makhoigi naknaba imung manungi miyoi singna masak takpaga loinana claim torokre adubu report ase Supreme Court lankhat ki panumit phawda maming matha khangdok labasu imung manungi maikedi claim tarokthri ba haksang singi masingna marfugani pani aduga numit asi phawbada maming matha khangdokthri ba identify tawdaba haksang gi masingna tarukni haina phongdoraki Supreme Court Justice ahongi committee na lankhalaki ba report asida haksang sing asigi aroiba mathong mga pangtokna bagi matangda October 3 English ngani ga kunhumdo da Manipur Lengak Chief Secretary na mayai tangba lawduna mifum ama pangtoktuna khanaki haina sapalaki aduga mifam aduda lawkiba warep singsu Justice ahongi committee na Supreme Court pikhalaki panba yabari committee asina pikhalakiba report ka loina na Manipur da thukliba irang sigi matangda court asida file tawnarakiba tungan ba petition sing
ngarang Chief Justice D.Y. Chandra suna lusingba judge ahungi bench na lakhotuna khanaraba matungna haksang singa si lakliba ningthokaba numit fawgi manungda claim taroglaba singidi dispose tawba yauna mathau taba thabak sing lokhanaba direction pirakhibane hairi amaramdana Myanmar Lanmi na Nongthaktagi Landabada lalhauba sing handokre Mamang thagi kunga taretagi hauraduna Myanmar Lengaki mayukta lan horiba tungan ethnic underground organizations sing apun balub Brotherhood Alliance yauna atopa lalhauba sing satharakpa akan ba attack mayuk narakiba Myanmar Lengang na ngarang digi hauna sagaing region gi taje tauna Nongthaktagi Landabada yauna akan ba attack satharakpa digi lalhulup singi manungda ama oiriba Tiger Brothers People's Defense Force ki Bow Tiger sing asidagi khongpham handokpa hokre hairi thaudo asigi matangda lahulup asigi maikaidigi pauksi amar phongdorkhibada makoina taza township police station khaktamak loksinggada buwalingai gi serakta Myanmar Lanmi akan maitek sa tharakpadagi ngasi numijungba matungda aikogi khongpham handokle kariguma Myanmar Lanmi gi jet sing laklamdrabdi police station adu yauna town adugi lemori mafam sing aikogi khutta taramlagadabane haki Myanmar Lanmi gi maikaidigi sa tharakib air strike yawba akan ba attack adura lalhauba ama sikhipaga loinana amana sokhi aduga lalhauba singi khutana Myanmar Lanmi amasung police personnel kya sikhen sulahuluba sigi maikaidigi claim tokhi Myanmar Lanmi gi maikaidigi sa tharakib attack ta Tajai khulgi miyo ama sikhipaga loinana atopa kharana sokhi yamdrabada fighter jet amasung Mi-35 helicopter sing sizinaduna Myanmar Lanmi na Nongthaktagi makogi mayukta lan horiba singi mathakta akan ba attack sa tharakibane hairi Myanmar Lanmi gi attack adu saru gyakhiba Lanmi singbu helicopter na ye 2000 tagi reinforcement sing honjilakibana lahulup asigi Lanmi sing tangai fadana khongpham handokpa tarakhibane hainasu People's Defense Force ki lusing mamana phongdokhi panbaya bri thas ki kungani thoi lalauba sing Myanmar gi tajai haidiba khulasida attack saktharakhibaga loinana mafam asigi town gi sarukta haukibani to kaba numiki numidangda yauksinma ngamkhibani adubu nakalani gi marakta kuthoknakhiba adu Matam sangna satakibana maram oiraduna Myanmar Lanmi gi reinforcement sing amasung fighter jet sing yauksilangabagi tanja phangkre hainasu PDF ki lusing basna phongdokhi Myanmar lenga ki mathakta akan balan sa tharakliba tuan balahulup sing sida leba sigi pro democracy force sing su asauba mating pamgu loinana khusamnarakliba ni hainasu pau sida makhatana spalakli Makasa tarak poina to perform na Manipur gi lan asi yek salai leitaba sing na tawrak pani punamakna yellow mi sing kangada bani maring mai makuning kabui haukiba me ahum digi Manipur da phong na sa tharakli lan asidi mapani gi sanglakpa yellow mi na taba yek salai leitaba mi sing na tawrak pa lani lan asi yek salai leiba masu masul manau oiminarakpa yellow mi sing na punna thengna pham thui haina Imphal East ki sahumbung dagi kabui customary council gi joint publicity secretary amasum laining thau sanami kabui loisangi ngamthang sanglakpa maring mai makuning kabui na phongdorakli mana pauksi sida hai Manipur haujuk sa tharakli lan asi ngak thoktuna aikhogi iramdam sigi yek salai leijariba isal inau yellow mi sing kangadabani mapan digi miyoi sing laklaga aikhogi iramdam kanbigadabani aikhogi yeknaba kanano haibisi masak munna khangadabani yek salai leiba masul mana oina hingminarakliba punamangna sungsin minaduna aikhoi isana isabu kanjagadabani yek salai leiba sina taklibadi masul mana oibising nungsi chanana leirami haibaduni Mauna makatana hai Meitei furup ka kabui furup ki matang da ehakna thijilakibada satnabi lining laison sing furup ani gi oina ayambana sada maudra di manai haina lawi aduga sada tara gi sangda manadriba sina furup ani sigi lol da khena ba khara leibadagi lining gi thaudau sing da khasiktang khena ba leibani furup ani sigi lining laison gi thabak sing da sada tara gi sangda manai habisi kakningai yaudra bu wapni Meitei su phaugoi kabui su phaugoi Meitei gi Paugololda tekpi ok amobi natraga yen amobina paugau bu yawi kabui desu ok natraga na yen amobina paugau bu yawi kabui furup kisu nahut nareng lei mangani da ipanthai mi leikidaba matam desu mangani leihon hulli amasum phiroi soli maramasna kabui ga Meitei gi marakta manaba laining laisun gi thabak mayamam leiri manari basi kabui amasum Meitei furup khaktana tana Manipur laiminarakliba atopa yellow furup sing desu manaba mayam leiri Maramasna aikoi ima masak thi haiduna khondok luba yadi masak phajabi mi gi mamari ima kaurubu yaroi matam khara kaururabasu tung koina kaubu yaroi mana makhatana awana taraklaba matamda aikoina phajari hairiba mi gi mamaduna tengmang birakroi amasum hanna tuna yingbirakroi aikogi masak thiri hairiba ima du karigidamak masak thiri bano haibadu thidolaga mapu masak phajana ba masai koina thaudang la phom thok tabrak lakhi
ꯃꯁꯤꯒꯤ ꯊꯧꯗꯥꯡꯁꯤꯡ ꯑꯁꯤ ꯌꯦꯜꯂꯧꯃꯤ ꯑꯣꯏꯔꯛꯂꯤꯕ ꯑꯩꯈꯣꯏꯅ ꯂꯧꯃꯤꯟꯅꯒꯗꯕꯅꯤ ꯀꯪꯂꯩꯁꯥ ꯌꯦꯜꯂꯧꯃꯤ ꯄꯨꯝꯅꯃꯛ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯔꯕ ꯃꯇꯝꯗ ꯃꯁꯛ ꯊꯤ ꯍꯩꯔꯝꯕ ꯏꯃꯥꯗꯨ ꯀꯔꯝꯅ ꯐꯖꯍꯟꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯟꯊꯃꯤꯟꯅꯔꯒ ꯏꯃꯥꯕꯨ ꯃꯁꯛ ꯐꯖꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯈꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯩꯍꯥꯛ ꯏꯁꯥ ꯀꯕꯨꯏꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯃꯁꯨꯡ ꯆꯠꯅꯕꯤ ꯑꯁꯤ ꯑꯩꯍꯥꯛꯅ ꯀ꯭ꯂꯥꯁ 8 ꯇꯝꯂꯤꯉꯩꯗꯒꯤ ꯊꯤꯖꯤꯟꯕ ꯍꯧꯔꯛꯈꯤꯕꯅꯤ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛꯇ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯍꯥꯛꯅ ꯆꯍꯤ 19 ꯁꯨꯞꯅ ꯊꯤꯖꯤꯜꯂꯛꯂꯤꯕ ꯑꯁꯤ ꯑꯍꯥꯟꯕꯗꯗꯤ ꯏꯇꯣꯝꯇ ꯇꯧꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯀꯨꯝꯖꯥ ꯏꯪ 2017ꯗꯒꯤꯗꯤ ꯀꯕꯨꯏ ꯌꯨꯅꯤꯌꯟꯒ ꯄꯨꯜꯂꯒ ꯀꯕꯨꯏ ꯀꯁꯇꯃꯔꯤ ꯀꯥꯎꯟꯁꯤꯜ ꯁꯦꯝꯗꯨꯅ ꯊꯤꯖꯤꯜꯂꯛꯈꯤꯕꯅꯤ ꯊꯤꯖꯤꯜꯂꯛꯂꯤꯕ ꯑꯁꯤꯗ ꯀꯕꯨꯏ ꯐꯨꯔꯨꯞꯀꯤ ꯄꯨꯋꯥꯔꯤꯒꯤ ꯁꯔꯨꯛꯁꯤꯡꯁꯨ ꯌꯥꯎꯏ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯗ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯒꯤ ꯄꯨꯋꯥꯔꯤ ꯊꯤꯒꯠꯇꯨꯅ ꯁꯂꯥꯡꯊꯦꯟ ꯀꯟꯅꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯆꯈꯤ ꯀꯪꯂꯥꯗꯁꯨ ꯀꯕꯨꯏꯒꯤ ꯄꯨꯡ ꯄꯨꯊꯣꯛꯅꯕ ꯑꯦꯋꯥꯔꯅꯦꯁ ꯆꯠꯊꯔꯛꯂꯤ ꯀꯕꯨꯏ ꯐꯨꯔꯨꯞꯀꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯗꯁꯨ ꯀꯕꯨꯏꯒꯤ ꯆꯠꯅꯕꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯌꯥꯝ ꯉꯥꯛꯅ ꯊꯝꯅꯕ ꯏꯊꯤꯜ ꯄꯤꯕꯒ ꯂꯣꯏꯅꯅ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛ ꯈꯪꯍꯟꯗꯨꯅ ꯀꯕꯨꯏꯒꯤ ꯆꯠꯅꯕꯤ ꯀꯟꯅꯅꯕ ꯍꯣꯠꯅꯔꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯁꯤ ꯀꯕꯨꯏ ꯃꯤꯇꯩ ꯌꯦꯜꯂꯧꯃꯤꯁꯤꯡꯅ ꯄꯨꯟꯅ ꯂꯥꯠꯃꯤꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯂꯥꯏꯅꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯑꯃꯗꯤ ꯌꯦꯜꯂꯧꯃꯤ ꯐꯨꯔꯨꯞ ꯑꯅꯤꯁꯤꯒꯤ ꯌꯨꯝꯕꯥꯂꯣꯟꯁꯤꯡꯕꯨ ꯃꯥꯡꯗꯅꯕ ꯈꯨꯜ ꯈꯨꯜꯗ ꯆꯠꯇꯨꯅ ꯄꯥꯎꯖꯦꯜ ꯁꯟꯗꯣꯛꯈꯤꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯇꯦꯡꯅꯧꯄꯥꯜ ꯑꯃꯁꯨꯡ ꯆꯥꯟꯗꯦꯜꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯔꯦꯂꯤ ꯆꯠꯄ ꯉꯝꯈꯤꯗ꯭ꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯗꯔꯁ ꯐꯣꯔꯝ ITLF ꯑꯃꯁꯨꯡ ꯖꯧ ꯌꯨꯅꯥꯏꯇꯦꯗꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯀꯨꯀꯤ ꯂꯤꯗꯔꯁ ꯐꯣꯔꯝ ITLF ꯑꯃꯁꯨꯡ ꯖꯧ ꯌꯨꯅꯥꯏꯇꯦꯗꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯀꯨꯀꯤ ꯑꯃꯁꯨꯡ ꯖꯧ ꯐꯨꯔꯨꯞꯁꯤꯡꯅ ꯇꯥꯛꯂꯛꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯇꯥꯛꯁꯤꯟꯕ ꯈꯣꯡꯆꯠꯁꯤꯡ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯥꯡꯖꯧꯅꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯉꯁꯤ ꯃꯐꯝ ꯈꯔꯗ ꯄ꯭ꯔꯣꯇꯦꯁ ꯔꯦꯂꯤ ꯆꯠꯈ꯭ꯔꯕꯁꯨ ꯍꯥꯟꯅꯗꯒꯤ ꯃꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯂꯦꯝ ꯇꯧꯖꯔꯛꯈꯤꯕ ꯇꯦꯡꯅꯧꯄꯥꯜ ꯑꯃꯁꯨꯡ ꯆꯥꯟꯗꯦꯜꯗꯗꯤ ꯗꯤꯃꯥꯟ ꯑꯁꯤꯕꯨ ꯇꯛꯁꯤꯟꯕ ꯔꯦꯂꯤꯁꯤꯡ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅꯃꯛ ꯆꯨꯔꯆꯥꯟꯄꯨꯔ ꯀꯥꯡꯄꯣꯛꯄꯤ ꯁꯥꯏꯀꯨꯜ ꯑꯃꯗꯤ ꯐꯦꯔꯖꯣꯜ ꯗꯤꯁꯇ꯭ꯔꯤꯛꯇꯗꯤ ꯀꯨꯀꯤꯖꯧ ꯐꯨꯔꯨꯞꯀꯤ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯣꯜꯁꯤꯡ ꯏꯕ ꯕꯦꯅꯔ ꯑꯃꯗꯤ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯄꯥꯏꯗꯨꯅ ꯔꯦꯂꯤ ꯆꯠꯈꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯕꯅ ꯑꯃꯠꯇ ꯉꯥꯏꯔꯕ ꯋꯥꯔꯣꯜꯁꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ ꯔꯦꯂꯤ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯖꯧ ꯌꯨꯅꯥꯏꯇꯦꯗꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯑꯦꯗ꯭ꯔꯦꯁ ꯇꯧꯕ ꯗꯤꯃꯥꯟ ꯑꯁꯤꯕꯨ ꯇꯛꯁꯤꯟꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯀꯥꯡꯄꯣꯛꯄꯤꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯒꯤ ꯈꯨꯠꯊꯥꯡꯗ ꯄꯤꯁꯤꯟꯈꯤ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯁꯅꯥ ꯂꯩꯕꯥꯛ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯃꯩꯇꯩꯒꯤ ꯂꯍꯨꯂꯨꯞꯁꯤꯡꯗ ꯊꯝꯂꯤꯕ ꯑꯊꯤꯡꯕ ꯌꯦꯡꯁꯤꯟꯅꯅꯕ ꯁꯦꯟꯇꯔꯅ ꯇ꯭ꯔꯤꯕꯨꯅꯦꯜ ꯁꯦꯝꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯂꯍꯨꯂꯨꯞꯁꯤꯡꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯅ ꯑꯊꯤꯡꯕ ꯊꯝꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤꯟꯅꯅꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯇ꯭ꯔꯤꯕꯨꯅꯦꯜ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯈ꯭ꯔꯦ ꯗꯤꯃꯤꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯅ꯭ꯌꯨꯁ ꯄꯣꯔꯇꯦꯜ ꯑꯃꯗ ꯐꯣꯡꯕ ANIꯒꯤ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯅꯧꯅ ꯁꯦꯝꯂꯤꯕ ꯑꯟꯂꯣꯐꯨꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯄ꯭ꯔꯤꯚꯦꯟꯁꯟ ꯇ꯭ꯔꯤꯕꯨꯅꯦꯜ ꯑꯁꯤ ꯒꯨꯋꯥꯍꯥꯇꯤ ꯍꯥꯏ ꯀꯣꯔꯠꯀꯤ ꯖꯖ ꯑꯣꯏꯔꯤꯕ ꯖꯁꯇꯤꯁ ꯁꯟꯖꯣꯏ ꯀꯨꯃꯥꯔ ꯃꯦꯙꯤꯅ ꯂꯨꯆꯤꯡꯒꯅꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯂꯍꯨꯂꯨꯞꯁꯤꯡ ꯃꯈꯣꯏꯒꯤ ꯐꯦꯛꯁꯟ ꯋꯤꯡ ꯑꯃꯁꯨꯡ ꯐ꯭ꯔꯟꯇꯦꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤ ꯑꯟꯂꯣꯐꯨꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯏꯅ ꯂꯥꯎꯊꯣꯛꯅꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯔꯝꯁꯤꯡ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯒꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯑꯟꯂꯣꯐꯨꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯦꯛ 1967ꯒꯤ ꯁꯦꯛꯁꯟ 5ꯒꯤ ꯁꯕꯁꯦꯛꯁꯟ 1ꯒꯤ ꯃꯈꯥꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯀꯃꯤꯇꯤ ꯑꯁꯤ ꯁꯦꯝꯈꯤꯕꯅꯤ ꯂꯣꯏꯅꯅ ꯀꯃꯤꯇꯤ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯂꯍꯨꯂꯨꯞ ꯄꯤꯄꯜꯁ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ ꯃꯍꯥꯛꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯋꯤꯡ ꯔꯤꯚꯣꯂꯨꯁꯅꯔꯤ ꯄꯤꯄꯜꯁ ꯐ꯭ꯔꯦꯟꯁ ꯄꯤꯄꯜꯁ ꯔꯤꯚꯣꯂꯨꯁꯅꯔꯤ ꯄꯥꯔꯇꯤ ꯑꯣꯐ ꯀꯪꯂꯩꯄꯥꯛ ꯄ꯭ꯔꯤꯄꯥꯛ ꯃꯍꯥꯛꯀꯤ ꯂꯟꯃꯤ ꯁꯪꯂꯨꯞ ꯔꯦꯗ ꯑꯥꯔꯃꯤ ꯀꯪꯂꯩꯌꯥꯋꯣꯜ ꯀꯅꯂꯨꯞ KYKL ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤ ꯀꯣꯔꯀꯣꯝ ꯑꯃꯁꯨꯡ ꯑꯦꯂꯥꯏꯟꯁ ꯐꯣꯔ ꯁꯣꯁꯤꯌꯦꯂꯤꯁꯠ ꯌꯨꯅꯤꯇꯤ ꯀꯪꯂꯩꯄꯥꯛ ꯑꯁꯨꯛ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯒꯤ ꯃꯊꯛꯇ ꯌꯦꯡꯁꯤꯟꯒꯅꯤ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯊꯥ ꯑꯁꯤꯒꯤ 19ꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯍꯨꯂꯨꯞ ꯀꯌꯥꯕꯨ ꯆꯍꯤ 5ꯒꯤ ꯑꯣꯏꯅ ꯑꯟꯂꯣꯐꯨꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ MHAꯒꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯂꯍꯨꯂꯨꯞꯁꯤꯡ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯏꯟꯗꯤꯌꯥꯗꯒꯤ ꯇꯣꯈꯥꯏꯅ ꯇꯥꯅꯅꯕ ꯍꯣꯠꯅꯗꯨꯅꯇ ꯂꯩꯕ ꯑꯃꯗꯤ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯃꯔꯨꯝꯗ ꯆꯦꯟꯅꯕ ꯂꯨꯞꯁꯤꯡꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯄꯥꯟ ꯂꯩꯕꯥꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯔꯁꯁꯤꯡꯒꯁꯨ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯃꯇꯦꯡ ꯂꯧꯕ ꯇ꯭ꯔꯦꯅꯤꯡꯅꯆꯤꯡꯕ ꯄꯥꯡꯊꯣꯛꯄ ꯑꯃꯗꯤ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯇ ꯕꯦꯁ ꯍꯥꯡꯗꯣꯛꯄꯅꯆꯤꯡꯕ ꯊꯧꯔꯥꯡ ꯀꯌꯥ ꯃꯔꯨꯝ ꯆꯠꯊꯗꯨꯅ ꯂꯩꯔꯤ ꯃꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯔꯤ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯍꯨꯂꯨꯞꯁꯤꯡ ꯑꯁꯤ ꯑꯊꯨꯕꯗ ꯂꯥꯛꯁꯤꯟꯍꯧꯗꯕ ꯌꯥꯗꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯕꯗꯒꯤ ꯀꯃꯤꯇꯤ ꯑꯁꯤ ꯁꯦꯝꯗꯨꯅ ꯌꯦꯡꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯗꯤꯃꯤꯟꯇ ꯐꯣꯡꯕ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯑꯃꯔꯣꯝꯗꯅ MLA KBꯒꯤ ꯀꯦꯁ ꯍꯧꯕꯗ ꯉꯥꯏꯔꯤ PRO ꯅꯧꯔꯤꯌꯥ ꯄꯥꯈꯪꯂꯥꯛꯄ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ MLA ꯁꯒꯣꯜꯁꯦꯝ KBꯒꯤ ꯃꯊꯛꯇ ꯑꯦꯛꯁ MLA ꯁꯣꯏꯕꯝ ꯁꯨꯕꯥꯁ ꯆꯟꯗ꯭ꯔꯅ ꯊꯥꯔꯛꯄ ꯑꯦꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯑꯗꯨꯒꯤ ꯐꯥꯏꯅꯦꯜ ꯍꯤꯌꯔꯤꯡꯒꯤ ꯇꯥꯡꯀꯛ ꯑꯣꯏꯗꯦ ꯀꯦꯁ ꯍꯧꯕꯗ ꯉꯥꯏꯔꯤ ꯍꯥꯏꯅ MLA ꯁꯒꯣꯜꯁꯦꯝ KBꯒꯤ PRO ꯑꯃꯤꯠ ꯀꯨꯃꯥꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ
electronic media amasung paukse khra hablakiba pau du marik sumde haina nuai thaba phongdokladuna siolosina hai ex MLA na tharakliba election petition adu sitting MLA oiriba Soraison KB na maram sadi haibadi maintainable oide haiduna case adu kakhatmina ba tharakiba writ petition adu kakpina ba hearing December 5 dagi sataba hogadabane hairiba hearing asi sataba haururaba matungda ko na maintainability oide haibigi verdict ama piraba matungda Subhash Chandra na MLA KB gi mathak tharakliba election petition asi high court na khanagadra natraga khanaroidra haibadu lepkadabane masigi sumathak election petition asi high court haibadi Supreme Court phawba yaunaba yabana aroiba tangka kaidongwai da su oide haina su pawsida phungdorakli makasa tharak poina sanga express te to papaw manamo Myanmar army kuntra AR na tamuda thindokre Myanmar da lairiba military junta gi mathakta lalhauduna Myanmar Lanmi ki mathakta Landabada gi thabak leptana sa tharak pasina maram oiraga India da sensilakiba Myanmar army kuntra ngasi manga suba AR na tamu army da kusinakre hari press na phangba pawna hai Myanmar army sing adu hawkiba numit khrani gi mamangna CDF Sinlands Defense Force Satrakiba Landada Myanmar Thadokuna Mizoram da sensilakibani makhoi kuntra gi manungda asokpa mari yauna ngasi Mizoram digi more da leiba manga suba AR gi KLP ki location point KM helicopter ani ta puraki asokpa personal mari yauna makhoi kuntra du manga suba AR na ngasi nuktul pung ani ga mini kuntra ram tawada tamu army da kusinakibani Panmayai tha sigi taraga mapanna Mizoram ga tainaba Myanmar gi area da leiba sahunga mari suba battalion Myanmar army personal kuntra ga tare leiba kem amada CDF na drone sijinaduna landaki madura Myanmar army tare siraga mari na asu apanaki thaudo adura soklaba mari edu yauna puna personal kuntra adu kem adu thadoktuna ngamkai lansilaktuna Mizoram sensilakhi bane hari amaromdana company gi supervisor ama phakre National Highway Sembagi Thabak Suriba Ganpati Builders Company ki supervisor amangarang masa khangdaba kulai paibisingna phakra hairi kulai paibisingna phakraba supervisor adugi maming Prasan sai kuntra kawi mahak Tripura dagi hairi police dagi phangba pawn hai supervisor Prasan ngarang numidang pung taruklom masa khangdaba kulai paiba kharana lambi dagi phakibani nune da leba company asigi camp tagi Kangpokpi district ki manung chanba saijang na thabak suriba du ayukta satuna yengsilamlaba matung amuk none gi camp halakpagi lambi da mak phakibani hari mak pukana na phakibano haiba khangdri police na mak ki khungul libi gi thabak sathari hari loisilak poina to papaw na rol gi thawdang pauksi digi lokusaraga Myanmar India ngamkhaida mai pakhibadigi sin resistance kangbu da anaupa tangkak amalakre Hawkibana Myanmar taraga humdoi ayu angan bada Myanmar gi sin state resistance force na India ga lona bangam kai paring da Myanmar military gi base ani da landaki pungkhara khuthoknaraba matung resistance kangbuna base adu laksinki maduna maram moiraga junta gi Lanmi ni phugom do India gi ngangphai lansin duna Mizoram sensilaki numit adu sin national army gi phiral yamna maru oiba Myanmar gi ngangphai da leiba Rikadar Singkatki Hawkiba sayol khara sida Brotherhood Alliance na Operation 1027 sa tharaktu na awang thangwa san state ki eham mapam paisinki madurigi lebak ki atai mapam kya da leiriba resistance forcing su mathang junta gi makhuta landa bhoraki sin national army na khudum sanduna makhoi gi phiral singkat khraba Rikhawadar sin national army gi oina yamna asobo mai pakpa mani sin national friend ki mekedi gi phongdorakpada makhoi gi lalong asi khungang digi town Paishinba town digi amu sin state ki capital Paishinba asini haina phongdorakli Hauzik sin national friend ki army wing sin national army na khudum sankraba Rikhabadar amadi Zokhanthar crossing asi Myanmar phaunabagi maruiba kangphalami goiri English ngani ga kunga mathuida junta na ku sathaduna lenga Paishin kraba matung hairiba lambi asita Myanmar ki refugee lising kya Zokhathar pharaga Mizoram sanglaki hauzikti Mizoram digi miyoi kya athingba yauduna sin state ki ayamba mafam da sangba yarakadori adubu mafam asi Paishin bana sin national front ta asoba revenue karakna bigi mafam di oiridori maramdi border crossing asida sathariba lalon itik asi yamna bolompic pa India amasu Myanmar ani gi marakta sathaba lalong itik ki sada ama yauduna border crossing asida sanglakwana sin kangbuda
mafam asi lauksin duna revenue hengat hanbigi maram di hoiroi India amas Myanmar ani gi maruoiba lalon itik asi Sagain division ga lonariba Manipur ga mori da ayam sa taduna laki Sin National Army asi kasin independence organization ga naknaba mari thamduna lakli Sin National Army asi kasin da training phangduna lakpi gi mathak Junta Lanmi gi mathak ta Arkan Army ga pullaga punalan thengna dun lakli Kasin Independence Army Arkan Army amade People's Defense Force punalan thengmina duna Sagain division da Kaulin Township amadi Sin State amadi India gi Manipur State ngam khai da laiba khampat lauksin bangam khi political goina sin gi tungan groups singi marakta punsin mangamdraga su arm groups singi marakta puna thabak tawmina duna Sinland Council ama lagli ba thakra sida semna ba thorang tawri hariba body asi defense ministry ama khaki mathak makhada thamduna matung tabra junta galan thengna ba thorang tawba hokre adi adu hoskuina di myam paus mata sa lu sinjarage mas myam puna no update ngaminasi